Hojik tabirasi matamgi wafamda Waqf Amendment Act 2025 ki matangda Charangnaba thorakpa. Ayiba Dr. Mayengbam, Retired Associate Professor, DM College of Science, Danamanjuri University. Waqf haibasi Islam dharma gi satnabi matung ina kanagumba Muslim yoi amana dharma gi natraga miyam gi afaba thabak amagi damak khudam oina school, masjid, hospital na chingba sanaba lam oina natraga building oina natraga sale oina piba madu matam pumba yoi oina pitokhiba amu hanjanba yadaba lantum adubu khangnei. Hairiba dan tawrakliba posting asibu ningthina senanaba trust ama semi madudagi karakpa senpham sing adu section e hisab paduna manung mapan phaungna miyam da khanghan ba changi. Waqf management gi damak matam gi oina ain semduna sanari lising ama samapan tara hundai dai ihan hana the Muslim Waqf Validating Act 1913 semduna family waqf zatnaba hauki adubu yamna kanabo oidabadagi lising ama samapul kulhumdoi da the Muslim Waqf Act 1923 satna handuna niyom sumna selthumgi hisab paba rule sem ki Waqf management adu manung mapan phaung uhunna basin ki lising ama samapun kuntrada amu Waqf family ge ain gi oiba mapangal hapnaba the Musliman Waqf Validating Act 1930 amu sem ki ning tamba phanglaba matungda ahan bu oina lising ama samapan yangkhai mari da the Waqf Act 1954 sem ki masidadi phane yamna ahong mu purakle Waqf ki lanthum sing yangsinna ba State Waqf Board sing lingkhatle Waqf management hena mapangan kangkhat hanana basille lising ama samapan hungphumari da Central Waqf Council of India lingkhatuna State Waqf Board singbu yangsinna ba poram sinki adudagi mathang lising ama samapan yangkhai mapal lising ama samapan hungphumari lising ama samapan hungphumapal lising ama samapan marphumari da ek asibu mari rak semdok semjin tauki maru aina Waqf gi lanthum sing hena phajana yangsinna bani adudagi lising ama samapan Futra mangada the Waqf Act 1995 semduna hanagi lising masamapan yangkhai marigi Act adu lokthokre semdokhiba singchu yahondre masi Bharat ta leiba Waqf ki lanthum singbu ngak seliba maung adu hena phajana pangthokna semba aini ain asina Waqf Council State Waqf Board sing amadi Chief Executive Officer da kari power amadi mathok pangthok kadagi haibadu sengna takle Waqf Tribunal su semle masigi mapangal asi civil court amanga Tribunal asigi warep na roibani civil court wakat payaroi asumna Waqf gi ain amadi rule kaya semdok semjin tawduna masibu nithijana ngak senana bo honarakli lising ani tara humdoida amu the Waqf Amendment Act 2013 semduna awon ba kaya purakhre Waqf Tribunal da member ahum lehele madu manung da Muslim law gi expert amasu yaholle State Waqf Board na nupi member ani yaholle Waqf ki lanthum sing yon ban natraga khudol tawbada athingba thamle Waqf ki polam sing lease pibagi matam chahi ahum oirambadagi chahi kunthra pawa sangdok hankhre asumna ningtama phanglaba matungda kayarak hana Waqf management ge ain sing samdokre handak amu Waqf Amendment Act 2025 satnaba hokre bill oiringeida April ahum da yamna sangna Lok Sabha da mare yatnaraba tungda member sani marifuni palna saugutlaga member sani kunthra ni thoina mayokta leiduna pass toki mathang April mari da Rajya Sabha da member sama kuni palna saugutlaga member marfutra mangana mayokta leiduna bill adu mai pakna pass toki April manga da Rashtrapati na bill adu ayaba piduna ek onkre April nipal degi satnaba zo hore haina lokthokre leibak asida leidiba Waqf ke polam sing asi lak nipal lising humputra ni thoini masina koliba lamna ekar lak kunthra ni thoini polam sing asigi manungda lak maniga lising anina Waqf by user ni karigi damakta ana wa amendment ama sem libano haibagi matangda asumna pali Waqf ke lanthong ngak senbada manung mapan phaw watpa Waqf ke lamge record survey mapung phana tawdaba lamgi pata semdok lamba nupi gi hak mapung phana piram daba case jamna sangna sathaduna leiba Waqf Board na power hena paisinduna makhoigi survey matung ina lam amabu hekta Waqf gi ni haiba lenga ki lamga chai na batoi thorokpa chapchana account sudaba audit tawdaba Central Waqf Council amadi State Waqf Board ta stakeholders singi mihut matik chana yaudaba mayam asi semdok nabagi damak anawa amendment act asi semlak pani hairi
Nakal Amaromda Muslim gi lup kaya na handaki Amendment Act 2025 asigi mayok ta yaning daba phongdok tuna leiba ki mafam kaya da wakat khongjang changchili Supreme Court ta case tara hena file tawkre Manipur su Muslim na mapung oina taba mafam singda wakat khongjang changchili masi maru oina Islam dharma gi oiba thabak singda lengak na khut thingjina bu hotna re haibagi wafam ama nung da yawbugum tawri ek asigi matung ina state board khudingmak na wakap ge potchei singi record digitize tawraga portal amada hapkadabani wakap ki tribunal na akak naba matam gi manungda case losil hangadabani audit chang naina pangthokpaga loina na lana tawramba singchai rakpi gidabani dan tawriba yung manungi mihut committee da member oina yahon gadabani muslim nattaba mihut ching wakap board ta yahon gadabani haina ek asida palli muslim nattaba member sing wakap board ta yahon ba amadi hana sanarba silhai da wakap ke polam sing dan taw matamda ai basi Tawduna ay barekot legadabani hayrakpa asna Islam dharmagi satnabida khut thingjilakle haibagi malomda hawrakpa wakati masi tarayna lowbadi yaroi dori leibaki eba wafam wakhal taminaduna yanaba purakpadi oisanu Tabiri matamgi wafamda Waqf Amendment Act 2025 ki matangda Charangnaba thorakpa ayiba Dr. Mayengbam Retired Associate Professor DM College of Science Danamanjuri University